Kaya ba Thinungei kay laikai ne ba sa inya? Maning laikai ne akhoi inigiro si mafam sibo. Natte khoi itai law ne ba ko. Khoi mapan ni hingon koi sen koi ru ba ne ba. Adugadi Tourist spot on thok khare ba. On thok khare sen ba yam ware khoi. Hingon koi se kaino khoi gi kai ba numit lai se law cha na bra natraga thau sung na bra. Thau sung na ba ne ba ko. Han ba ne ba sida tawri se ko. Ado thau sung ba gi plan se thau si di krai da sung ni mapan da thadok ka Manipur da sungbam leibra Manipur da sungbam leibra ta du ga ta khang de ko tha je ne tha ba khat bang ne ba tha je ne da thar ba khat ne ba kaim ta khoi kaim khang di kayam tha pharabo mayam tourist lakhana ri se kamaina ahan ba ho ba lakhi tha phadri ba ko akhoi sena numit marini mukta ngari akhoi sena ba numit marini dara viral chatlaga mayam ama lakna ri sa mi viral chat bi de he ta par loi lai ba ko khoi hingon je lau je khara yam ba hai tare khoi ko ri se asom da lau pari ma alu tha da na alu do ta li ngai de ek ta som de loi le ra me aduga hingon je yam ko salu da khoi yam wa ra ba haima adu di sida loi ne khai da na lai tha ta na yam mangal la me haima khoi rotation nai na ra ga ko duty sangna re ba mi sang ba sida mi sang khoi mawak ta ne angang sa su dum se la ri ba ko angang aduna bera ka lai je khoi di maru je phajana changhal laga samai sala ka ne budi thajaru de aduga de hekta khaga nong ma da mi kem la ke asgahan jerau ba heyeng ne du dagi dum mi je miti pe khalo bin mi to adai haure dum mi se dum phajana budi lai jerau bin mi na di jerau bin mi mi chandre ngang na ba da khoi ma pan je loi la senare yaw wan senare se haima pi macha gyan ta da ba yam lai ba ko lei tu sai de lei makhok thada le lei ma chai ha uri sing je tu de tan thada tan ko hoi ado lakado ba tung da lakado ba mayam da ine na kai haini si gi mafam si gi mapu moi na kai pauzen janingi pauzen babu yeng ba dum lakpiu phajana lei nung je thadal haning de lei thadal piram ba se ko sim tang de khoi jam pamu je khoi ju yang wa na nong je phutin thugai su gi dina ko som nakan ji bi nong ta dingai ling haure si paring sine som gi sine som oi da ba sing je si ju loi na khoi na ne yot pai den tau dana ising ji thok na ko akhoi apan khang ne yam wan hingon je koi je bane ba aduna ne phajana dum lakpi bi sing je harau na dum lakpiyo kasu mane yam khang hai lag jaru ba sunna te ba mane maru je olaw na ba na khoi di thoina tau je bane ba mayam na garden on thok piramina hoi laibak su pha ba hai ba du ni dagi responsibility su yam khalle ko ado mayam sidai sida inena paujanjari sidai sida matung manau future da lak bagi plan natraga lak pi ba pumna mangna coordinate to biu mokoi hana plan to hobu ju natte mokoi sida security thamban natte du na thadat pi ganu sida ne khai ba ga thadat ba sai sam ti e ba to sai ka sam hang dan lai se asi hangam da bane ba ti ba ga moine ne marak de hang abane jang photo caption ba ji da lai yam ti e hoi koi hai ne no yeng malak ba gi ticket to koi ke chu pam ja de mane mi myam la ka no ha ba ya da bane na la bane ne ko faja na yeng biu photo cap ning gi do koi ke chu ha thoyong na jai de ba ko faja na dum tok biu si de ne ba koi ha ja ba di ade lai se am thadal la me ba nupi macha yam lai ri moi ji di me man ta di nupi la pa ngang su yawe haima moi ne ta lai se ma khut ta pai le me thadal la ko haima ha ro ga koi thadal ba na te taram bane ha re du taroi makhong se yam kal le numin lai hai ba si ken ba put na te mane eta sai yu ya pote ba yam tu de kanana no thatlami se krai wai de thatlami noi ne ka se asida pambi ma sida ti aga tu lai rame ba ko adaina lai je thadat pa ngam de ba ko adu ne yam kal le ba si di se kama hi no sin ne ba sigi makhong se me bag kumba kai kumba ga sana bane li kumba gi type ne si ju li ra kan da ko duna thadat pi gano mayam kaino adugi khogi muscle power haidi magi nangi power do yumda aru marak thangbiu gym da utpiu khogi sidai sida lai phajaba siga mukna bi ganu ko khoidi huji waner bane ha Manipur je waner bani na ama coordinate tawraga khogi economy se phana bona ga do bane mayam na sidai sida yengba la ga ini hoina lupa 10 kundang lawba se ini hoigi damakta kana jari alu thabai mahutta lai je thare na tra adu lai thaba yengba la su sonda lo pari ma tha nan ta loi ra ko adu si se kaino double cropping tobra natraga hana kai tharam gi mamang da phau tharame mamang da mamang da phau lo khra ba matung da koi si khoi ra ga ling bane
ꯏꯅꯦ ꯍꯣꯏꯗꯤ ꯁ꯭ꯋꯥꯏꯗꯒꯤꯔ ꯂꯩꯀꯥꯏꯒꯤꯔ ꯌꯨꯝꯗꯤ ꯑꯅꯛꯄ꯭ꯔꯣ ꯌꯨꯝ ꯁꯤ ꯈꯨꯟꯁꯤꯗꯒꯤꯅꯤ ꯁꯤ ꯊꯥꯕ ꯃꯇꯝꯗ ꯀꯩ ꯆꯪꯒꯦ ꯈꯨꯠ ꯏꯁꯤꯡ ꯆꯥꯏꯅꯕ꯭ꯔꯥ ꯑꯗꯒꯤ ꯀꯩꯅꯣꯅ ꯃꯔꯨ ꯑꯣꯏꯅ ꯂꯤꯡꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯃꯇꯣꯝꯗ ꯑꯗꯨꯝ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯔꯛꯇ ꯏꯁꯤꯡ ꯆꯟꯕ ꯀꯦꯅꯦꯜꯁꯦ ꯏꯁꯤꯡ ꯊꯥꯔꯀꯥꯟꯗ ꯏꯁꯤꯡ ꯆꯟꯕ ꯇꯧꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯦꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯑꯩꯒꯤ ꯃꯤꯡ ꯁꯁꯤꯕꯂꯥ ꯁꯁꯤꯕꯂꯥ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯅꯦꯀꯣ ꯑꯩꯈꯣꯏꯅ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥꯗ ꯎꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯁꯦꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯌꯥꯝꯅ ꯐꯖꯔꯝꯃꯦ ꯑꯗꯣ ꯏꯅꯦ ꯃꯇꯨꯡꯗꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯦꯟꯅ ꯍꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝꯗꯤ ꯀꯩ ꯍꯥꯏꯖꯅꯤꯡꯉꯤ ꯉꯁꯤꯒꯤ ꯃꯊꯪꯗꯤ ꯌꯦꯡꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯐꯖꯅ ꯃꯊꯪꯗꯤ ꯃꯌꯥꯝꯗ ꯀꯩ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯊꯥꯗꯠꯄꯤꯒꯅꯨ ꯃꯤꯁꯦ ꯌꯥꯝ ꯐꯖꯅ ꯁꯥ ꯂꯩꯁꯦ ꯀꯩꯒꯤ ꯊꯥꯗꯠꯅꯤꯡꯉꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪꯒꯤ ꯑꯣꯏꯕꯁꯨ ꯐꯪꯉꯔꯣꯏ ꯈꯨꯏꯈ꯭ꯔꯅꯤ ꯀꯔꯤꯅꯣ Meena Longjam. Meena Longjam, do you want to say anything? Oh my god Khigi Meena Longjam, the independent filmmaker and the journalist, also here. Kari paudam lage sigi perspective amta haibiyo mayam ine khoina jo haibi khre ko thadat le hai la aga. ꯑꯗꯨ ꯅꯨꯃꯤꯠ ꯂꯩꯁꯦ ꯁꯨꯝ ꯐꯖꯈ꯭ꯔꯕ ꯂꯩꯁꯦ ꯌꯥꯝ ꯐꯖꯩ ꯁꯨꯃꯥꯏꯅ ꯊꯥꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯌꯥꯝꯕ ꯂꯧ ꯎꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯝꯁꯦ ꯂꯦꯝꯅ ꯃꯥꯡꯉꯒ ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯔꯒ ꯂꯩꯗꯅ ꯃꯁꯇꯔꯗꯅꯤ ꯈꯪꯗꯦ ꯍꯪꯒꯥꯝꯅꯤ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯁꯟꯐ꯭ꯂꯥꯋꯔꯅꯤ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯊꯥꯕꯁꯦ ꯍꯥꯏꯕꯗꯤ ꯁꯤꯁꯤꯅ ꯃꯔꯨꯁꯤꯅ ꯂꯣꯛꯑꯒ ꯑꯃꯨꯛ ꯁꯟꯐ꯭ꯂꯥꯋꯔ ꯑꯣꯏꯜ ꯁꯦꯝꯕ ꯌꯥꯗꯣꯏꯅꯦ ꯑꯗꯒꯤ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯀꯣ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯄꯦꯁ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯤꯅ ꯑꯗꯨꯅ ꯑꯥꯏ ꯊꯤꯡꯛ ꯏꯠ ꯏꯁ ꯔꯤꯌꯦꯂꯤ ꯅꯥꯏꯁ ꯇꯨ ꯍꯦቭ ꯁꯨꯃꯥꯏꯅ ꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯥꯔꯒ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯣꯏꯅ ꯃꯌꯥꯝ ꯌꯦꯡꯕꯁꯨ ꯂꯥꯛꯅꯔꯦ ꯐꯖꯔꯦ ꯑꯗꯒꯤ ꯂꯝꯁꯤꯁꯨ ꯍꯦꯟꯅ ꯃꯤꯅ ꯃꯃꯤꯡ ꯈꯪꯉꯦ ꯃꯃꯤꯡ ꯆꯠꯄ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯥꯏ ꯊꯤꯡꯛ ꯁꯤꯒꯤ ꯋꯥꯔꯛ ꯀꯜꯆꯔꯁꯤꯁꯨ ꯍꯦꯟꯅ ꯃꯤꯉꯣꯟꯗ ꯄꯤꯕ ꯑꯃ ꯀꯣ ꯁꯤꯒꯤꯁꯤꯅ ꯏꯟꯁꯄꯤꯔꯦꯁꯟ ꯄꯤꯔꯦ ꯑꯗꯨꯅ ꯑꯗꯒꯤ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯅ ꯈꯪꯗꯦ ꯃꯌꯥꯝꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯤ ꯈꯪꯗꯦ ꯑꯗꯨꯝꯕ ꯃꯌꯥम ꯂꯩꯅꯔꯨꯕꯗꯣ ꯂꯩꯁꯦ ꯌꯦꯡꯉꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯁꯨ ꯑꯣꯏꯔꯤꯅꯦꯕ ꯑꯗꯨꯅ ꯑꯥꯏ ꯊꯤꯡꯛ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯦ ꯊꯥꯔꯤꯕ ꯈꯨꯠꯇꯣ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯅꯤꯡꯉꯦ ꯁꯤꯒꯤ ꯂꯩꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯦꯟꯖꯣꯏ ꯇꯧꯕ ꯂꯥꯛꯏꯁꯦ ꯁꯤꯗꯀꯣ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯅꯤꯡꯉꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯗ ꯂꯩꯗꯅ ꯊꯥꯕꯗ ꯍꯧꯗꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅꯕꯨ ꯁꯅꯥ ꯂꯩꯕꯥꯛ ꯍꯥꯏꯔꯤꯕꯅꯤ ꯁꯅꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯁꯅꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ I love Manipur Thank you ꯁꯤꯗꯁꯨ ꯂꯣꯏꯅꯃꯛ ꯇꯝꯅ ꯍꯧꯕ ꯍꯧꯔꯛꯑꯦ ꯀꯣ ꯃꯌꯥꯝ coordinate tꯧꯕꯤꯌꯨ ꯂꯥꯛꯀꯗꯧꯕ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯀꯅꯤꯕ ꯁꯤꯁꯤꯗꯤ ꯑꯄꯤꯛꯄ ꯖꯒꯥꯅꯦ ꯑꯗꯨꯒ ꯅꯥꯀꯟꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯊꯥꯔꯤꯕꯁꯤꯡꯁꯤꯗꯤ ꯍꯧꯖꯤꯛ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯂꯩꯒꯤ ꯖꯒꯥꯁꯤꯗꯒꯤ ꯁꯤꯅ ꯍꯦꯟꯅ ꯆꯥꯎꯔꯤꯅꯦ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯍꯦꯟꯅ ꯃꯌꯥꯝ ꯁꯥꯠꯂꯛꯀꯗꯧꯕ ꯋꯥꯠꯂꯤ ꯐꯖꯒꯗꯧꯕ ꯋꯥꯠꯂꯤ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯦ ꯌꯥꯟꯊꯠꯄꯤꯒꯅꯨ ꯍꯦꯛꯇꯠꯄꯤꯒꯅꯨ ꯀꯣ ꯃꯥꯁꯦ ꯃꯨꯝꯕꯥꯏꯗꯁꯨ ꯂꯩꯕꯅꯦ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤ #ꯉꯥꯔꯤ ꯑꯗꯒꯤ ꯃꯥꯙꯕꯤ ꯀꯣ ꯑꯗꯣ ꯗꯥꯕꯤꯖꯧꯅ ꯀꯪꯂꯩꯄꯥꯛ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯟꯗꯛꯀꯤ ꯏꯔꯥꯡꯗꯁꯨ ꯌꯥꯝꯅ ꯑꯦꯡꯒꯦꯖ ꯇꯧꯈꯤꯕ ꯃꯤꯁꯛ ꯑꯃꯅꯦ ꯑꯩꯅ ꯈꯪꯖꯕꯗ ꯑꯗꯣ ꯗꯥꯕꯤꯖꯧꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯑꯩꯅ ꯈꯪꯗꯕ ꯌꯥꯝ ꯂꯥꯏꯛ ꯚꯦꯔꯤ ꯁꯣꯔꯠ ꯏꯟꯇ꯭ꯔꯗꯛꯁꯟ ꯂꯥꯏꯛ ꯑꯕꯥꯎꯠ ꯑꯗꯨꯒ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯔꯁꯄꯦꯛꯇꯤꯞ ꯑꯗꯒꯤ ꯃꯌꯥꯝꯅ ꯍꯦꯛꯇꯠꯂꯦꯅ ꯀꯝꯄ꯭ꯂꯦꯟꯁꯨ ꯇꯧꯏꯀꯣ ꯑꯦꯅꯤꯊꯤꯡ ꯀꯩꯀꯩ ꯍꯥꯏꯅꯤꯡꯕ ꯌꯥꯝ ꯚꯦꯔꯤ ꯁꯣꯔꯠ ꯁꯤ ꯔꯤꯜꯁ ꯃꯌꯥꯝ ꯌꯦꯡꯀꯥꯟꯗꯀꯣ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯆꯠꯄꯒꯤ ꯃꯌꯥꯝ ꯑꯁꯤꯗꯤ ꯌꯦꯡꯕ ꯄꯥꯔꯤꯃꯛ ꯀꯣꯏꯕ ꯂꯥꯛꯏꯀꯣ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯔꯤꯁꯦ ꯋꯥꯇꯔ ꯕꯣꯇꯜ ꯊꯥꯗꯔꯝꯕꯒꯨꯝꯕ ꯑꯗꯩ ꯂꯩ ꯍꯦꯛꯇꯣꯛꯄꯒꯨꯝꯕ ꯍꯥꯏꯁꯤꯗꯩ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯋꯥꯔꯤꯈꯩ ꯅꯨꯡꯁꯥ ꯁꯥꯕ ꯃꯇꯝꯗ ꯇꯧꯔꯒ ꯈꯤꯇꯪꯗ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕꯁꯤꯗꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯅꯅꯕ ꯅꯨꯡꯉꯥꯏꯊꯣꯛꯅꯅꯕ ꯍꯥꯏꯐꯦꯠꯇꯪ ꯃꯤꯠꯇꯁꯨ ꯏꯪꯅꯅꯕ ꯊꯥꯖꯕ ꯃꯔꯛꯁꯤꯗ ꯁꯨꯃꯥꯏꯅ ꯍꯨꯟꯇꯣꯛꯄꯤꯕ ꯑꯗꯨꯗꯩꯗꯤ ꯂꯩ ꯊꯥꯗꯠꯄ ꯁꯤꯗꯤ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝ ꯀꯩꯒꯤꯅꯣꯗ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯁꯦ ꯅꯨꯃꯤꯠ ꯆꯪꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯥꯕ ꯃꯇꯝꯁꯤꯗ ꯌꯦꯡꯕꯅ ꯁꯥꯇꯤꯟꯁꯨ ꯌꯥꯎꯗꯅ ꯃꯣꯏꯅ ꯁꯤꯗ ꯉꯥꯛꯏꯅꯦ ꯁꯦꯠꯂꯤꯅꯦ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯥꯛꯇ꯭ꯔꯁꯨ ꯌꯥꯕ ꯃꯐꯝꯅꯦꯕ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯆꯪꯕ ꯀꯥꯟꯗ ꯂꯩꯗꯣ ꯍꯦꯠꯇꯣꯛꯇꯕꯤꯗ ꯁꯪꯒꯨꯝꯕ ꯍꯨꯟꯇꯣꯛꯇꯕꯤ ꯑꯣꯏꯔꯒꯗꯤ ꯃꯣꯏ ꯀꯩꯗꯧꯅꯨꯡꯗ ꯁꯨꯃꯥꯏꯅ ꯉꯥꯛꯄꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯃꯁꯤ ꯈꯛꯇꯪꯅꯦ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯃꯣꯠꯄ ꯂꯪꯊꯣꯛꯄꯤꯔꯝꯕ ꯀꯣ
ꯑꯗꯒꯤ ꯃꯔꯛꯇ ꯁꯤꯗ ꯍꯥꯡꯉꯤꯕꯁꯤꯡꯁꯤꯗ ꯆꯠꯄꯤꯌꯣ ꯌꯥꯔꯒꯗꯤ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯆꯠꯄ ꯃꯇꯝꯗ ꯂꯩꯁꯦ ꯅꯦꯠꯁꯜꯂꯦꯕ ꯂꯩꯁꯨ ꯅꯦꯠꯁꯜꯂꯦ ꯂꯩꯕꯥꯛꯁꯤꯁꯨ ꯅꯦꯠꯁꯟꯕꯤꯔꯕꯅꯤꯅ ꯃꯥꯒꯤ ꯍꯧꯔꯛꯀꯗꯧꯕ ꯏꯁꯤꯡ ꯆꯨꯞꯁꯟꯒꯗꯧꯕ ꯂꯩꯍꯥꯎ ꯆꯨꯞꯀꯗꯧꯕꯒꯤ ꯃꯉꯣꯟꯗ ꯁꯣꯔ ꯍꯣꯟꯕ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯡꯁꯦꯀꯣ ꯃꯈꯣꯡꯁꯦ ꯃꯣꯏ ꯇꯧꯖꯔꯤꯅꯦꯕ ꯑꯗꯨꯗꯨꯅ ꯅꯦꯠꯁꯟꯕꯤꯒꯅꯨ ꯅꯥꯄꯤ ꯑꯃ ꯐꯣꯏꯗꯠꯀꯦ ꯍꯥꯏꯔꯒ ꯐꯣꯏꯗꯠꯄꯤꯔꯝꯃꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯨꯒ ꯂꯩꯁꯤꯗꯤ ꯐꯣꯏꯗꯠꯄꯤꯒꯅꯨ ꯌꯥꯔꯤꯈꯩꯗꯤꯀꯣ ꯂꯩ ꯐꯣꯏꯗꯠꯄꯤꯗꯕꯁꯤꯡꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯃꯗꯤ ꯑꯃꯣꯠꯄ ꯂꯪꯊꯣꯛꯄꯤꯗꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯖꯔꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯑꯣꯟ ꯕꯤꯍꯥꯐꯇꯀꯣ ꯃꯇꯝꯗ ꯃꯌꯥꯝ ꯂꯨꯄꯥ 10 10 ꯂꯧꯋꯦ ꯉꯝꯃꯗꯤ ꯑꯗꯨꯝ ꯍꯦꯟꯅ ꯄꯤꯕꯤꯔꯝꯃꯣ ꯄꯥꯔꯀꯤꯡꯁꯨ ꯂꯩꯖꯔꯦ ꯑꯩꯈꯣꯏ ꯚꯦꯂꯦ ꯄꯥꯔꯀꯤꯡ ꯅꯠꯇꯦ ꯁꯤꯁꯤꯅꯦ ꯍꯣꯜ ꯑꯦꯔꯤꯌꯥ ꯁꯤ ꯑꯦꯔꯤꯌꯦꯜ ꯚ꯭ꯌू ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯦꯈꯩ ꯂꯩꯔꯦ ꯏꯅꯦ ꯀꯌꯥꯅꯣ ꯉꯁꯤ ꯂꯩꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤꯔꯥ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝ ꯑꯃꯣꯠꯄ ꯂꯪꯊꯣꯛꯇꯕꯒꯤ ꯃꯐꯝꯁꯦ ꯐꯖꯅ ꯊꯝꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯗ ꯌꯥꯎꯗꯣꯏꯅꯦ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯞꯄꯛꯀꯦꯀꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯇꯤꯌꯥ ꯍꯥꯏꯅ ꯂꯩꯕꯅꯦ ꯌꯦꯡꯅꯔꯕ ꯂꯝ ꯌꯥꯝ ꯀꯣꯏꯕꯒꯤꯗꯣ ꯌꯦꯡꯉꯕ ꯁꯛ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯦ ꯍꯤꯁꯦ ꯀꯥꯏꯗꯩꯅ ꯀꯥꯏꯕꯧꯅꯣ ꯊꯧꯗꯣꯏꯁꯦ ꯁꯤꯗꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯪꯗꯣ ꯀꯩ ꯂꯩꯀꯥꯏꯅꯣ ꯁꯥꯏꯁꯦ ꯃꯣꯏꯔꯥꯡ ꯁꯦꯟꯗ꯭ꯔꯥꯔꯣ ꯁꯦꯟꯗ꯭ꯔꯥ ꯔꯣꯗꯇꯩꯅ ꯀꯔꯥꯏꯐꯧꯅꯣ ꯊꯧꯗꯣꯏꯁꯦ ꯁꯦꯟꯗ꯭ꯔꯥ ꯔꯣꯗꯅꯤ ꯃꯅꯨꯡ ꯁꯦꯟꯗ꯭ꯔꯥ ꯔꯣꯗꯅꯦꯕ ꯑꯗꯨꯝ ꯇꯨꯔꯦꯟꯅꯤꯀꯣ ꯁꯤꯁꯦ ꯇꯨꯔꯦꯟ ꯃꯔꯤ ꯃꯣꯏꯔꯥꯡ ꯀꯌꯥꯝ ꯂꯨꯒꯦ ꯂꯨꯗꯦ ꯌꯥꯝꯅꯗꯤ ꯇꯥꯁꯟꯕꯗ ꯉꯛ ꯌꯧꯕ꯭ꯔꯥ ꯑꯗꯨꯝ ꯍꯤꯡꯅꯤ ꯍꯤꯡꯅꯤꯕꯀꯣ ꯑꯩꯈꯣꯏ ꯏꯔꯣꯏꯕ ꯍꯩꯇꯕ ꯌꯥꯎꯔꯤ ꯑꯗꯨꯗꯨꯅ ꯇꯥꯁꯜꯂꯒꯅ ꯁꯤ ꯑꯩꯈꯣꯏ ꯁꯦꯐꯇꯤꯁꯦ ꯈꯟꯗꯕ ꯌꯥꯗꯦ ꯖꯦꯀꯦꯠꯀꯨꯝꯕ ꯀꯌꯥꯝ ꯌꯥꯎꯕ ꯅꯠꯇꯕꯅꯤꯅꯀꯣ ꯑꯣ ꯍꯤꯡꯅꯤꯕꯀꯣ ꯑꯗꯣ ꯏꯁꯤꯡꯁꯦ ꯃꯅꯨꯡꯗ ꯀꯩꯀꯩ ꯂꯩꯒꯦ ꯑꯀꯤꯕ ꯀꯩꯗꯧꯕꯗꯤ ꯂꯩꯇꯦꯀꯣ ꯐꯤ ꯁꯥꯕꯤ ꯂꯩ ꯅꯠꯇꯦ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯁꯜꯂꯀꯥꯟꯗ ꯀꯔꯤꯝ ꯂꯩꯇꯦ ꯀꯩꯝ ꯂꯩꯇꯦꯕ ꯉꯥꯗꯤ ꯂꯩꯀꯣ ꯂꯤꯟꯗꯤ ꯂꯩꯇꯦꯕ ꯂꯤꯟꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯎꯗꯕꯅꯤꯅ ꯑꯣ ꯑꯗꯨꯗꯤ ꯆꯤꯛ ꯑꯣꯏꯗ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯆꯤꯛꯑꯣꯏ ꯑꯣ ꯑꯗꯨꯗꯤ ꯀꯨꯝꯃꯁꯤ ꯃꯌꯥꯝ ꯍꯤ ꯇꯣꯡꯕ ꯀꯤ ꯍꯥꯏꯕ꯭ꯔꯣ ꯑꯩꯔꯣ ꯍꯤ ꯇꯣꯡꯕ ꯀꯤꯕ ꯅꯠꯇꯕ ꯀꯩꯅꯣ ꯀꯟꯁꯔꯟꯁꯤ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯕ ꯇꯣꯡꯕ ꯑꯗꯨꯗ ꯅꯣꯏ ꯇꯣꯡꯉꯨꯔꯣ ꯈꯣꯡꯅ ꯂꯥꯛꯀꯦ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯕ ꯑꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯣꯡꯉꯨꯔꯒꯦꯀꯣ ꯇꯣꯡꯉꯨꯔꯣ ꯃꯣꯏ ꯑꯍꯨꯝ ꯑꯃꯃꯝ ꯇꯣꯡꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯨꯝꯖꯔꯒꯦ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯅ ꯀꯥꯏꯗ ꯅꯣꯝꯃꯛꯀꯦ ꯑꯩꯅ ꯀꯥꯏꯗ ꯐꯝꯃꯣ ꯍꯥꯏꯅꯣ ꯐꯝꯃꯣ ꯑꯝꯇ ꯅꯣꯝꯃꯣ ꯌꯦꯡꯒꯦ ꯅꯣꯏ ꯑꯍꯨꯝ ꯁꯥꯏꯅ ꯏꯕꯨꯡ ꯑꯝꯇ ꯅꯣꯡꯃꯁꯦ ꯅꯣꯡꯃ ꯑꯩ ꯆꯦ ꯃꯤꯅꯥꯒꯤ ꯃꯅꯤꯡꯗ ꯂꯥꯛꯀꯦ ꯑꯩ ꯃꯀꯣꯛꯇ ꯇꯣꯡꯉꯒꯦ ꯃꯌꯥꯏꯗꯔ ꯐꯝꯒꯗꯧꯕꯁꯦ ꯃꯌꯥꯏ ꯐꯝꯗꯁꯨ ꯌꯥꯏ ꯃꯇꯥꯏ ꯐꯝꯗꯁꯨ ꯑꯣ ꯁꯤꯗꯔ ꯑꯣꯟꯖꯟꯅꯔꯁꯦꯕ ꯁꯥꯟꯖꯔꯦ ꯏꯔꯣꯏꯕ ꯍꯩꯕꯁꯦ ꯀꯅꯥꯅꯣ ꯁꯣꯝꯅ ꯑꯣꯀꯦ ꯃꯥ ꯃꯇꯣꯝꯗꯅꯦ ꯑꯩꯈꯣꯏ ꯑꯩ ꯍꯧꯖꯤꯛ ꯃꯦꯟꯇꯦꯂꯤ ꯄ꯭ꯔꯤꯄꯦꯌꯔꯅꯦ ꯇꯧꯔꯛꯏꯁꯦ ꯈꯪꯕ꯭ꯔꯥ ꯇꯥꯁꯜꯂꯒꯗꯤ ꯃꯅꯨꯡꯗ ꯀꯩꯀꯩ ꯂꯩꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯥꯏꯅꯦ ꯂꯤꯟꯗꯤ ꯂꯩꯕꯅꯦꯌꯦ ꯆꯤꯛꯄ꯭ꯔꯥ ꯆꯤꯛꯇꯕ꯭ꯔꯥ ꯈꯪꯗꯦꯌꯦ ꯆꯤꯛ ꯑꯃꯨꯛ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯇ꯭ꯔꯥꯏ ꯑꯝꯇꯪ ꯇꯧꯁꯦ ꯍꯥꯏꯕ꯭ꯔꯣ ꯁꯤꯁꯦ ꯑꯗꯨꯝ ꯇꯨꯔꯤꯁ ꯂꯥꯛꯄ ꯃꯌꯥꯝꯁꯦ ꯇꯣꯡꯕ꯭ꯔꯣ ꯄꯥꯕꯨꯡ ꯂꯣꯟ ꯇꯣꯡꯉꯦ ꯇꯣꯡꯉꯦꯕ ꯑꯣ ꯑꯩ ꯍꯥꯟꯅ ꯀꯩꯅꯣꯗꯗꯤ ꯁꯤꯒꯤ ꯁꯉꯥꯏ ꯀꯩꯅꯣꯗꯣ ꯀꯩꯒꯦ ꯑꯗꯨꯁꯨ ꯁꯦꯟꯗ꯭ꯔꯥ ꯔꯣꯇꯤ ꯑꯣꯏꯔꯒ ꯃꯌꯥꯏꯗ ꯂꯣꯛꯇꯥꯛ ꯃꯌꯥꯏꯒꯤ ꯁꯉꯥꯏ ꯍꯣꯝ ꯁ꯭ꯇꯦꯗꯣ ꯀꯩꯅꯣꯒꯤ ꯑꯁꯣꯛꯇꯣ ꯑꯩ ꯃꯔꯨꯞꯅꯦ ꯌꯥꯝ ꯂꯨ ꯇꯤꯟꯅꯩꯌꯦ ꯃꯥꯒꯤꯗ ꯅꯣꯡꯃ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯑꯦ ꯆꯥꯏꯌꯦ ꯆꯥꯛꯀ ꯆꯥꯗꯅ ꯊꯣꯡꯗꯅ ꯉꯥꯒꯗꯣ ꯑꯗꯨꯗꯩ ꯐꯥꯔꯒ ꯊꯣꯡꯉꯦ ꯄꯥꯕꯨꯡ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤꯗ ꯍꯤ ꯍꯣꯜꯂꯤꯁꯦ ꯀꯨꯏꯗꯔꯤꯗ ꯑꯣ ꯁꯤ ꯀꯩꯅꯣ ꯆꯩꯔꯥꯎꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯆꯩꯔꯥꯎꯕꯗꯩ ꯍꯧꯋꯦ ꯅꯍꯥꯟ ꯀꯨꯏꯗꯔꯤꯌꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯦꯅꯤꯁꯀꯤ ꯐꯤꯜꯅꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯑꯥꯏꯔꯥ ꯍꯥꯏꯔꯛꯑꯣꯁꯦ how do you feel only good first time ꯂꯣ first time experience ꯍꯥꯟꯅ ꯀꯗꯥꯏ ꯇꯣꯡꯒꯦ ꯑꯁꯥꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕꯔꯣ ꯍꯥꯟꯅ ꯂꯣꯛꯇꯥꯛꯇ ꯇꯣꯡꯉꯦꯕꯀꯣ ꯖꯦꯅꯤꯗꯤ ꯂꯣꯛꯇꯥꯛꯇꯗꯤ ꯁꯨꯝ ꯕꯣꯠ ꯇꯣꯡꯉꯝꯃꯣꯏꯗ ꯂꯣꯛꯇꯥꯛꯇ ꯁꯨꯝ ꯍꯣꯟꯕ꯭ꯔꯅꯦ ꯁꯦ ꯑꯩꯈꯣꯏ ꯐꯣꯇꯣꯒ꯭ꯔꯥꯐꯔꯁꯦ ꯂꯩꯍꯧꯔꯦ ꯏꯆꯦ ꯃꯤꯅꯥꯗꯤ ꯃꯅꯤꯄꯨꯔꯗ ꯇꯣꯡꯈ꯭ꯔꯕ ꯍꯥꯟꯅ Of course, but I don't know how to swim. ꯀꯩꯝ ꯀꯥꯏꯗꯦꯁꯦ I know how to save people but I don't know how to swim and I know how to survive ꯀꯥꯏ ꯆꯠꯂꯨꯅꯣ ꯀꯩ ꯂꯩꯍꯧꯒꯦ ꯅꯨꯡꯉꯥꯏ ꯌꯥꯝꯅ
ꯀꯩꯅꯣꯗꯅꯦ ꯑꯦꯝꯁꯇꯔꯗꯥꯝꯗ ꯁꯤꯒꯨꯝꯕ ꯁꯤꯇꯤ ꯑꯃ ꯂꯩꯌꯦꯕ ꯒꯥꯔꯤ ꯁꯨꯛꯆꯦꯟ ꯆꯦꯟꯕ ꯌꯥꯗꯕ ꯑꯣꯟꯂꯤ ꯕꯣꯠꯇ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯅꯦꯕꯔꯍꯨꯗꯁꯦ ꯑꯗꯨꯃꯥꯏꯅ ꯕꯣꯠꯇ ꯉꯥꯛꯇ ꯊꯩꯅꯗꯣꯏꯕ ꯃꯤꯁꯤꯡꯁꯦ Hi. How do you feel? ꯁꯤ ꯃꯐꯝꯁꯦ ꯂꯥꯛꯄꯁꯦ ꯀꯩ ꯐꯥꯎꯏ? Refreshing. It's refreshing. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯖꯍꯥꯖ ꯇꯣꯡꯉꯒ ꯂꯥꯛꯄꯗꯣ ꯍꯥꯏꯇꯥꯔꯦꯀꯣ. ꯖꯍꯥꯖ ꯑꯆꯧꯕ ꯑꯃ ꯇꯣꯡꯉꯒ ꯂꯥꯛꯑꯦ ꯖꯍꯥꯖ. ꯑꯣ ꯁꯤꯗ ꯀꯩꯅꯣ ꯂꯩꯔꯦ ꯅꯣꯡ ꯃꯌꯥꯝ. ꯀꯣꯟ ꯁꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ. ꯃꯌꯥꯝ ꯎꯠꯆꯔꯛꯀꯦꯀꯣ. ꯍꯜꯂꯣ ꯏꯅꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣ? ꯀꯔꯤꯅꯣ ꯁꯥꯔꯤꯁꯦ ꯁꯤꯕꯣ? ꯐꯤ ꯍꯥꯏꯗꯣꯔꯣ ꯁꯤ ꯀꯩꯅꯣ? one ply. ꯁꯤ ꯁꯥꯔꯒ ꯀꯔꯥꯏꯗ ꯊꯥꯒꯦ? ꯁ꯭ꯋꯥꯏꯗ ꯌꯣꯟꯕ꯭ꯔꯥ ꯕꯖꯥꯔꯗ? ꯕꯖꯥꯔꯗꯁꯨ ꯌꯣꯜꯂꯦ ꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯌꯣꯜꯂꯦ. ꯁꯥꯏꯅꯦ ꯁꯦ. one plyꯅꯦ ꯁꯤꯅ ꯂꯪꯖꯝ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯦꯀꯣ. one ply ꯉꯥꯛꯇꯅꯦꯅꯦ. ꯁꯤꯁꯨ ꯐꯩ. ꯁꯤꯅ ꯀꯩꯅꯣ? ꯁꯤꯅ ꯃꯣꯝꯄꯥꯛ ꯐꯤꯗꯛꯂꯣ? ꯃꯣꯝꯄꯥꯛ ꯐꯤꯗꯛꯅꯤ. ꯐꯖꯩ ꯃꯆꯨ. ꯁꯤꯗ ꯇꯨꯝꯃꯗ ꯅꯪ ꯑꯦꯚꯔꯒ꯭ꯔꯤꯟ ꯑꯣꯏꯗꯣꯏꯅꯦ ꯈꯪꯉꯕ? ꯑꯩꯈꯣꯏ ꯖꯦꯅꯤꯐꯔ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯤꯔꯤ. ꯐꯤ ꯀꯌꯥ ꯂꯩꯕꯤꯗꯣꯏꯅꯣ ꯃꯦꯗꯥꯝꯁꯦ? ꯐꯤ 0. ꯑꯗꯨꯕꯨ ꯕꯣꯔꯥꯗꯤ ꯔꯦꯗꯤ ꯑꯣꯏꯍꯧꯔꯦ. ꯕꯣꯔꯥ ꯌꯣꯟꯐꯝꯁꯨ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯃꯅꯨꯡ ꯆꯪꯉꯛꯀꯥꯟꯗ. ꯁꯣ ꯀꯩ ꯐꯤꯜ ꯇꯧꯏ ꯖꯍꯥꯖ ꯇꯣꯡꯉꯛꯄꯗꯣ? Oh, hujiki jahazturo. Thank God we didn't get drowned. Thank God, it was so nice. Negre yam nungaigre. ꯐꯖꯩꯌꯦ. ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ. ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯃꯌꯥꯝꯅ ꯁꯤꯡꯖꯨꯁꯨ ꯁꯨꯕꯤꯔꯤ, ꯕꯣꯔꯥꯁꯨ ꯍꯧꯕꯤꯔꯤ. ꯕꯣꯔꯥꯁꯨ ꯂꯩꯔꯦ. ꯃꯀꯧꯈꯥ ꯕꯣꯔꯥꯁꯨ ꯌꯥꯎꯏꯅꯦ. ꯀꯛꯆꯤꯡ ꯕꯣꯔꯥꯁꯨ ꯌꯥꯎꯔꯝꯃꯦ ꯂꯣꯏꯊꯣꯛ. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤ ꯇꯣꯡꯉꯛꯄꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯐꯝꯐꯝꯁꯨ ꯂꯩꯔꯝꯃꯦ ꯃꯅꯨꯡꯗ. ꯍꯜꯂꯣ ꯂꯩꯁꯥꯕꯤ ꯀꯣꯏꯕ ꯂꯥꯛꯏꯔꯣ? ꯁꯤ ꯂꯩꯔꯦ. ꯀꯩ ꯂꯝꯗꯒꯤꯅꯣ? ꯁꯤ ꯊꯥꯡꯒꯗꯩꯅꯦ. ꯑꯣ ꯊꯥꯡꯒꯗꯩ ꯂꯩꯁꯥꯕꯤꯅꯦ ꯍꯥꯏꯌꯦ.